Ben Hur novel sigi mari suba tangkak adu miyamda amuk ngasi kudol tamjari mari suba tangkak si amuk taminarasi. Ben Hur na Simonites ki yumdagi mathwai nungaitana pung kaya maram pandam amata yaudana koichat chatki. Antioch ki mapanda laiba Daphne haiba lai adugi laikol ama thengnaki. Mahakna mafam aduda koichat chatlingaida wauthang machugi fizol setpa masam muba mioi ama mahakki manakta changlakki. Sakhangdaba nupa nangonda yaifa mangol piri nupa aduna hairaklammi. Aihakki ming Maluk kawi Antioch ki lalonba mioi amani karigumba ama thiribado aihakna mateng pangba yagadra laikol ase yamna chaubani. Aihak Rome dagini Aries ki masanupani Ben Hur na hairami ihan hanbada aina kari yengba yai laikol asida lairiba stadium da aihak chatlibani Maluk na hairami. Sagol lamjel tanafam circus da achauba sagol gari lamjen tanabagi sagol gari thaubasing aurairi. Sagol gari lamjen tanaba aihak ningthina tamlakle Ben Hur na hairami stadium da chatpa aihak pami. Nupa ani aduna stadium da changlakpa matamda sagol gari thauba mioi kayana makhoigi sagol sing ado gari thauba aurairami. Gari amakhak singliba sagol mari adugi fazaba amadi magul adugi damakta Ben Hur na sagol sing aduda yenglammi. Adubu khanghaudana makhoi sing ado chupli nanthoktuna laksinba ngamdaba adugi stadium aduda phamlamba ahal oiraba nupa amana romal sagol thauba adubu chairammi. Nupa ase Sheikh Aldrim ni asangba angauba makoi hauba aduga sathiba mamit panba ahal aduda khudombi thiladuna Malukna hairaklammi. Malemda khwaidagi fazaba lamjelgi sagol laiba nupa ase marbumi dagi hena sakti laiba misakni. Mahaki sagol sing ado phajinanaba nupa aduna khong lambi aduda hek kumtharakpaga mathakta phamliba miyam adugi thagat wahai marakta chinglemna fajaraba anauba sagol gari ama khong lambi aduda thaujilaklami. Gari adubu thauriba misak adugi sawong amadi lisat ado Ben Hur na sakhangbagum tauki. Nupa adugi mamai ningthina uba phangnanaba phampham adudagi mahakna makok thindorklami mahaki isenba lepkhibagum tauki. Mani mahak mesalani mahak sor thabet thabet holami. Khudak aduda phampham adudagi arab ama hogolaklami aduga che makol ama chingthoraklaga pathoklami. Rome gi leibak miyamna tajahau sarkasta sagol lamjen tanabada aigi sagol thauduna mai pakpa ngamlabadi mana chauna pigani. Malukna Ben Hur da onsilaklami mana ase lahauba yaba manani ne mahakna hairaki. Ben Hur na noklami ukphaba Maluk haujik aikhoi kadaida chatkani mahakna hanglammi. Aikhoigi laifau tanbada maming chatlaba Castilla ifuta chalusi. Ben Hur amadi Malukna ifut adugi maikai tamna hek lakpaga achauba angauba ut ama sagol mathakta tongba mahut amana chingladuna lampak aduda changlaklammi. Ut adugi mathakta angangba amasung sana masuna langba chauraba aibot ama leirammi. Aibot adugi manungda ahal oiraba nupa amaga masak fajarbi nupi amaga yaurammi. Lamjingduna lakpa sagol tongba nupa ado sagol dagi kumtharammi aduga ut ado isingda putharammi. Matam adumaktada kangkhonggi makhol amadi chensilakpa sagolgi khongthang makholna asikpa ado thugairammi. Loinani miyam ado maikai salai khangdana chenthoknarammi. Sagol gari thauba mioi aduna mahaki gari ado ifut aduda lairiba miyam aduda hakthengnana thaujilaklami. Sagol gari thauba mioi aduna mahaki gari ado ifut aduda lairiba miyam aduda hakthengnana thaujilaklami.
रोमाल असिगी वाखलदा अखोई तखाइरगे हाइना खनबा माली मालुकना हाइरमी। बेन हुरना ममाई लेथोरक्लमी सिंगननिंगाई करिसु लैते महाकी मियेंग तसेंग तसेंगी मदो मेसालानी। बेन हुरना मांग चोंथोक्तुना कुल्लिबा उट अदुगी आइबोट चोंछिनगदबगी तौरिबा सगोल अदुगी चुपलीदो महाकना फारमी। रोमानगी हुई महाकना मेसालादा साउना लाउरमी। मियोइबगी पुंसी असिबु नहाकना करिसु खंगद्रबरा। सगोलसिंग अदो मनिंग हलमी गारी अदो नाकंदा पल्लमी। मेसाला लैमाइदा तागे तौरमी अदुबु महाकना मसागी खल सेमजबदगी ताबदी ताहौदरे। महाकना सगोलदगी कुमथरमी अदुगा महाकी थागतनफम ओइरबा मियेंग अदो बेन हुरदा येंगलिबा नुपी अदुगी मनाक्ता चंगलमी। मसक मतौ फजरबी नुपी अदो उबदा मेसालागी लिजल अदो खंगौदना होंगखिरमी। सानबीदुना अइबु ngakpiu महाकना नुपी अदुदा हाइरमी। अइ मेसाला कौई अइना वासक्तुना हाइजरी मदुदी अइना अदोमबु उजहौद्रे अइहाकपु ngakpiu। अदुबु महाकी कप अदो इसिंग हापननबा बेन हुरदा हाइखिबना नुपी अदुगी मियेंग अदुदी बेन हुरदा येंगलमी। बेन हुरना इपुट अदुदा संगसिलक्पना मेसालागा माइगा उनरे हेक मायोकनरे। अदुबु महाकपु मेसालाना मसक खंगलमदे। बेन हुरगी माइथोंगदा तुकुचबगी ममित ngangbagi सक्तम उबदगी मरेंग सुकटलगा गारी मथक्ता काखतखरे। नहा ओइरिबा नुपी अदुगी मपा अदुना बेन हुरदा ओनसिलगा हाइरमी। नहाकना अखोइगी दमक्ता ngasidi निंगथीना तौबीरे। महाकना हाइ अइना नंगबु थागतली अइगी मिंग बाल्थासर कौई इजिप्ट मचानी। नुपी मचासिना अइगी इसा नुपीनी इबास कौई। अचौबा थांगतुप हैकोलदा महाकी लैफम ओइबा शेख आलद्रिमगिदा अखोइ ngasi मिथुंग ओइगदौरी। अखोइना नहाकपु थागतचबा ngamnanaba मफम अदुदा नहाकसु सरुक याबियु। मखोइगी बार्टोन अदो बेन हुरना यारमी। बाल्थासर अमसुंग महाकी मचानुपी अदुना मफम अदो थादोखरबा मतुंगदा महाकना मालुकता ओनसिलक्लमी। नहाकसु अइगुम्बा जीव अमनी। महाकना हाइ ngasidi अखोइ मरुम मपांग ओइरे हाइना अइना खल्ली अदुना अइना नहाकपु थाजबा थमले। लम असिदा कनागुम्बा अमदा अइना थाजबा थम्बा मथौ ताइ वारिसु साबा याबा। महाकपु मिनाइ ओइहनखिबा महाकी इमुंग मनुंगबु काइनहनखिबा अमसुंग मेसालागी मियोट मिनाइगी थौदोकसिंग अदुगी वारी लिरकपदा मालुकना मंगक तिंगथोक्तुना पुंगनिंग चंगना तारमी। अइना कनागिदमक्ता पुंसी कटकदगे हाइबगी अरोनबदो मेसालाना खंगी। बेन हुरना हाइरमी। अइगी इमुंग मनुंगदा करी थोखरबगे हाइबा महाक खंगी। महाकना नंगोंदा ताकलोइदबगी मरम करिगिनो मालुकना हंगलक्लमी। मरमदी अइना जीवनी अदुगा महाकना रोमान अमनी। अदुबु मेसालाना नंगबु मसक खंगद्रिबरा। महाकना करमना खंगनी। महाकना अइबु मिनाइ हिरोय ओइना थाखी अइहाक सिख्रे हाइना महाकना खलमलगनी। करिगिदमक्ता नहाकना माबु खुद थाद्रिबनो मदुना अइहाककी अपाम्बा थुंगलोय। अइना महाकपु खुद थारबदी अइना महाकपु हाटपा ताइ। अइगी इमुंग मनुंगदा अरोनबदो महाकना हेक हाइदोक्त्रिबा मखै महाकी पुंसी खुदोंग थिनिंगाइ ओइहनबा पामदे। मथौना फरबा अमसुंग असिंगबा महाकी मरुप अदुना हाइरिबा वाफमसिंग अदो असुंबनी हाइबा मालुकना थाजरमी। मेसाला असे रोमान अमनी। महाकना हाइ अइहाक जीव अमनी। महाकपु चैराक पीबदा अइना नहाकी मतेंग सोइदना पांगनी हाइना अइना वासक्ली। थागतचरी मालुक मसिदा औराइरिबा सगोल गारी खुदिंगमक सरकर्सता लंबा तौनबदा यावगदौरिबरा हाइबसे ताकपा हौदुना मतेंग पांगबा हौरो। होय नहाकना खल्लिबदो अइहाक खंगले। नहाकसु चांगदमनबा असिदा सरुक यानबा थौरांग तौरी। महाकपु सिंगनबा अमदी माइ पाकननबा चांग यौना नहाक हैथोय सिंथोयरबरा। कीगनु मरुप रोमगी सर्कस मैक्सिम्सता हंदकता पांथोकपा अचौबा मसाना अदुना महाकी सगोल अदो अइहाक इसाना थौरबदी अमसुंग चांगदमनबा अदुदा सरुक यारबदी निंगथौरेन मसामकना अइहाकपु ngakpi senbigani haibagi thajaba pirakhi। नहाक चांगदमनबा यावखिद्रबरा।
ꯑꯩꯍꯥꯛ ꯔꯣꯃꯥꯟꯒꯤ ꯃꯤꯡ ꯑꯃꯁꯨ ꯀꯧꯏ ꯃꯥꯂꯨꯛ ꯑꯗꯨꯕꯨ ꯑꯩꯍꯥꯛ ꯖꯤꯎ ꯑꯃꯅꯤ ꯁꯤꯟꯐꯝ ꯑꯃ ꯑꯣꯏꯅ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯕ ꯑꯃ ꯑꯣꯏꯔꯕꯗꯤ ꯂꯥꯏꯁꯪꯗ ꯂꯩꯈꯤꯗ꯭ꯔꯕ ꯏꯄꯥꯒꯤ ꯃꯤꯡꯆꯠ ꯊꯤꯍꯟꯒꯅꯤ ꯍꯟꯗꯛ ꯑꯩꯅ ꯁꯒꯣꯜ ꯒꯥꯔꯤ ꯂꯝꯖꯦꯟ ꯌꯥꯎꯕ ꯇꯥꯔꯕꯗꯤ ꯃꯗꯣ ꯃꯅꯥ ꯄꯤꯒꯗꯧꯔꯤꯕ ꯁꯦꯟꯐꯝ ꯑꯗꯨꯒꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯅꯥ ꯑꯁꯦ ꯁꯦꯁꯔꯦꯠ 10,000ꯅꯤ ꯄꯨꯟꯁꯤꯒꯤ ꯍꯧꯗꯣꯛꯅꯕ ꯌꯥꯒꯅꯤ ꯃꯗꯨ ꯃꯔꯨ ꯑꯣꯏꯗꯦ ꯑꯩꯒꯤ ꯑꯄꯥꯝꯕꯗꯤ ꯁꯨꯞꯅꯕꯒꯤ ꯂꯃꯟ ꯈꯨꯝꯕꯅꯤ ꯑꯩꯒꯤ ꯌꯦꯛꯅꯕꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯑꯗꯨꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯊꯨꯔꯁꯤ ꯃꯍꯥꯛꯀꯤ ꯅꯤꯡꯊꯤꯔꯕ ꯁꯒꯣꯜꯁꯤꯡ ꯑꯗꯣ ꯑꯇꯣꯞꯄꯗ ꯊꯧꯅꯅꯕ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯁꯦꯛ ꯏꯜꯗ꯭ꯔꯤꯝ ꯁꯣꯏꯗꯅ ꯎꯅꯒꯅꯤ ꯁꯔꯀꯁ ꯑꯁꯦ ꯁꯨꯞꯅꯇꯒꯤ ꯅꯨꯃꯤꯠ 6ꯅꯤ ꯈꯛ ꯍꯥꯡꯒꯅꯤ ꯑꯗꯨꯒ ꯑꯩꯍꯥꯛꯅ ꯇꯧꯒꯗꯕ ꯊꯕꯛ ꯌꯥꯝꯅ ꯂꯩꯔꯤ ꯕꯦꯟ ꯍꯨꯔꯅ ꯃꯥꯂꯨꯛꯇ ꯍꯥꯏꯔꯛꯂꯝꯃꯤ ꯅꯨꯡꯊꯤꯜ ꯈꯔ ꯊꯦꯡꯊꯔꯛꯄ ꯑꯗꯨꯋꯥꯏꯗ ꯕꯦꯟ ꯍꯨꯔ ꯑꯃꯁꯨꯡ ꯃꯥꯂꯨꯛ ꯎꯠ ꯑꯅꯤꯈꯛ ꯋꯥꯏꯔꯨꯗꯨꯅ ꯁꯦꯛ ꯑꯜꯗ꯭ꯔꯤꯝꯒꯤ ꯊꯥꯡꯇꯨꯞ ꯄꯥꯝꯕꯤꯒꯤ ꯍꯩꯀꯣꯜ ꯑꯗꯣ ꯇꯝꯅ ꯂꯝꯕꯤꯗ ꯂꯥꯛꯈꯤ ꯊꯥꯡꯇꯨꯞ ꯍꯩꯀꯣꯜ ꯑꯗꯣ ꯔꯣꯃꯥꯟ ꯅꯤꯡꯊꯧ ꯑꯃꯅ ꯏꯜꯗ꯭ꯔꯤꯝꯒꯤ ꯃꯄꯥ ꯃꯄꯨ ꯑꯃꯗ ꯄꯤꯔꯝꯕꯅꯤ ꯍꯥꯏꯅ ꯃꯈꯣꯏꯅ ꯂꯝꯕꯤꯗ ꯂꯥꯛꯅ ꯃꯥꯂꯨꯛꯅ ꯁꯟꯗꯣꯛꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯁꯦꯛꯅ ꯔꯣꯃꯥꯟꯁꯤꯡ ꯆꯩꯕ ꯉꯁꯤ ꯑꯩꯅ ꯁ꯭ꯇꯦꯗꯤꯌꯝꯗ ꯇꯥꯈꯤ ꯕꯦꯟ ꯍꯨꯔꯅ ꯍꯥꯏꯔꯝꯃꯤ ꯅꯤꯡꯊꯧ ꯍꯦꯔꯣꯗꯅ ꯏꯜꯗ꯭ꯔꯤꯝꯒꯤ ꯂꯟ ꯊꯨꯝ ꯈꯔ ꯐꯥꯖꯤꯟꯈꯤꯕꯗꯒꯤꯅꯤ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯁꯤꯅ ꯅꯤꯡꯊꯧꯔꯦꯜꯗ ꯋꯥꯀꯠꯈꯤ ꯑꯗꯨꯕꯨ ꯇꯥꯕꯤꯈꯤꯗꯦ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯀꯩꯗꯧꯅꯨꯡꯗ ꯔꯣꯃꯥꯟꯁꯤꯡꯕꯨ ꯉꯥꯛꯄꯤꯈꯤꯗ꯭ꯔꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯅꯍꯥꯛꯅ ꯀꯝꯗꯧꯅ ꯈꯪꯂꯤꯕꯅꯣ ꯃꯥꯂꯨꯛ ꯑꯩꯍꯥꯛ ꯆꯍꯤ ꯀꯌꯥꯃꯔꯨꯝ ꯁꯤꯃꯣꯅꯥꯏꯠꯁꯀꯤ ꯊꯕꯛ ꯇꯧꯗꯨꯅ ꯂꯥꯛꯏ ꯑꯗꯨꯅ ꯁꯦꯛ ꯏꯜꯗ꯭ꯔꯤꯝꯁ ꯌꯥꯎꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯈꯨꯗꯤꯡꯃꯛ ꯈꯪꯉꯤ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯖꯤꯎꯅ ꯄꯥꯝꯒꯗꯕ ꯋꯥꯔꯤ ꯑꯃ ꯍꯟꯗꯛꯇ ꯏꯜꯗ꯭ꯔꯤꯝꯁꯅ ꯂꯤꯈꯤ ꯑꯩꯉꯣꯟꯗ ꯂꯤꯔꯛꯎ ꯕꯦꯟ ꯍꯨꯔꯅ ꯇꯛꯁꯤꯜꯂꯝꯃꯤ ꯐꯔꯦ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯏꯖꯤꯞ ꯃꯆꯥ ꯑꯃ ꯍꯤꯟꯗꯨ ꯑꯃ ꯑꯃꯁꯨꯡ ꯒ꯭ꯔꯤꯛ ꯑꯃ ꯑꯆꯧꯕ ꯎꯠ ꯑꯉꯧꯕ ꯑꯃꯃꯝ ꯇꯣꯡꯂꯗꯨꯅ ꯖꯦꯔꯨꯁꯥꯂꯦꯝ ꯆꯠꯄꯒꯤ ꯂꯝꯕꯤꯗ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏ ꯃꯈꯣꯏ ꯑꯍꯨꯝꯅ ꯊꯋꯥꯟꯃꯤꯆꯥꯛ ꯑꯃ ꯎꯏ ꯑꯃꯁꯨꯡ ꯖꯦꯔꯨꯁꯥꯂꯦꯝꯗ ꯆꯠꯇꯨꯅ ꯖꯤꯎꯁꯤꯡꯒꯤ ꯑꯅꯧꯕ ꯅꯤꯡꯊꯧ ꯎꯅꯔꯨꯆꯣ ꯍꯥꯏꯅ ꯈꯣꯟꯖꯦꯜ ꯑꯃꯅ ꯃꯈꯣꯏꯗ ꯍꯥꯏꯔꯛꯏ ꯍꯥꯏꯈꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯅꯤꯡꯊꯧ ꯑꯗꯣ ꯊꯦꯡꯅꯈꯤꯕ꯭ꯔꯥ ꯃꯈꯣꯏꯅ ꯕꯦꯊꯦꯂꯦꯝꯗ ꯅꯧꯅ ꯄꯣꯛꯄ ꯑꯉꯥꯡ ꯑꯃ ꯁꯒꯣꯜꯁꯪꯗ ꯊꯦꯡꯅꯈꯤ ꯑꯗꯨꯒ ꯖꯤꯎꯁꯤꯡꯒꯤ ꯅꯤꯡꯊꯧꯅꯤ ꯍꯥꯏꯅ ꯃꯈꯣꯏꯅ ꯈꯨꯔꯨꯝꯈꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯦꯔꯣꯗꯅ ꯃꯍꯥꯛ ꯃꯁꯥꯃꯛ ꯅꯤꯡꯊꯧꯅꯤ ꯍꯥꯏꯅ ꯈꯟꯖꯕꯅ ꯑꯇꯣꯞꯄ ꯑꯃꯕꯨ ꯈꯨꯔꯨꯝꯂꯨꯕꯒꯤ ꯃꯈꯣꯏꯕꯨ ꯍꯥꯠꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯀꯤꯕꯅ ꯁꯦꯛꯀꯤ ꯃꯌꯨꯡ ꯇꯝꯅ ꯆꯦꯜꯂꯛꯄꯅꯤ ꯖꯤꯎꯁꯤꯡꯒꯤ ꯑꯅꯧꯕ ꯅꯤꯡꯊꯧ ꯑꯃ ꯄꯣꯛꯂꯛꯄ ꯍꯥꯏꯕꯁꯦ ꯔꯣꯃꯥ ꯂꯩꯕꯥꯛ ꯀꯥꯏꯅꯅꯕꯒꯤ ꯈꯨꯗꯝꯅꯤ ꯍꯥꯏꯕꯁꯦ ꯁꯦꯛꯅ ꯊꯥꯖꯩ ꯕꯜꯊꯥꯁꯔ ꯍꯥꯏꯕꯁꯦ ꯉꯁꯤ ꯏꯐꯨꯠꯇ ꯂꯩꯔꯝꯕ ꯑꯍꯜ ꯑꯗꯨꯒꯤ ꯃꯤꯡꯅꯤ ꯕꯦꯟ ꯍꯨꯔꯅ ꯍꯔꯥꯎꯅ ꯍꯥꯏ ꯃꯗꯣ ꯑꯆꯨꯝꯕꯅꯤ ꯑꯗꯨꯅ ꯅꯪꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯀꯟꯕꯤꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯩꯀꯣꯜ ꯑꯗꯨꯗ ꯊꯨꯡꯂꯦ ꯃꯥꯂꯨꯛꯅ ꯕꯦꯟ ꯍꯨꯔꯕꯨ ꯁꯦꯛꯀꯤ ꯌꯨꯝꯗ ꯊꯝꯂꯝꯂꯦ ꯃꯍꯥꯛ ꯍꯜꯂꯛꯀꯅꯤ ꯍꯥꯏꯅ ꯁꯤꯃꯣꯅꯥꯏꯠꯁꯇ ꯋꯥꯁꯛꯂꯝꯂꯦ ꯃꯍꯥꯛꯀꯤ ꯂꯤꯔꯕ ꯃꯔꯨꯞ ꯑꯗꯨꯕꯨ ꯅꯨꯡꯅꯥꯡꯍꯟꯕ ꯃꯍꯥꯛ ꯄꯥꯝꯗꯦ ꯃꯥꯂꯨꯛꯅ ꯑꯦꯟꯇꯤꯌꯣꯛꯇ ꯊꯨꯡꯂꯕ ꯑꯗꯣ ꯅꯨꯃꯤꯗꯥꯡ ꯊꯦꯡꯂꯕꯁꯨ ꯁꯤꯃꯣꯅꯥꯏꯠꯁ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯤ ꯏꯁꯇꯔꯅ ꯃꯍꯥꯛꯄꯨ ꯉꯥꯏꯔꯝꯂꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯋꯥꯔꯤ ꯂꯤꯔꯗꯨꯅ ꯃꯥꯂꯨꯛꯅ ꯑꯁꯨꯝꯅ ꯋꯥꯔꯣꯏꯁꯤꯟ ꯄꯤꯔꯛꯏ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯗꯣ ꯇꯁꯦꯡꯅꯃꯛ ꯑꯩꯈꯣꯏꯒꯤ ꯃꯄꯨꯅꯤ ꯁꯤꯃꯣꯅꯥꯏꯠꯁꯅ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯗ ꯑꯉꯛꯄ ꯑꯃꯗꯤ ꯑꯗꯨꯃꯛ ꯀꯨꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯀꯝꯗꯧꯅ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯅ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯅꯣ ꯃꯍꯥꯛꯅ ꯍꯪꯂꯛꯏ ꯃꯥꯂꯨꯛꯅ ꯁꯤꯃꯣꯅꯥꯏꯠꯁꯇ ꯆꯤꯡꯂꯦꯝꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ ꯑꯍꯨꯝꯅ ꯖꯤꯎꯁꯤꯡꯒꯤ ꯅꯤꯡꯊꯧ ꯊꯤꯔꯛꯄꯒꯤ ꯋꯥꯔꯤ ꯑꯃꯁꯨꯡ ꯅꯤꯡꯊꯧ ꯑꯗꯨꯅ ꯔꯣꯝ ꯃꯥꯡꯍꯜꯂꯒꯅꯤ ꯍꯥꯏꯕ ꯁꯦꯛꯅ ꯊꯥꯖꯕ ꯑꯗꯣ ꯑꯩꯅ ꯃꯉꯣꯟꯗ ꯂꯤꯈꯤ ꯑꯅꯧꯕ ꯂꯩꯉꯥꯛꯄ ꯑꯃ ꯍꯥꯞꯅꯕ ꯔꯣꯝ ꯂꯩꯕꯥꯛ ꯃꯥꯡ ꯇꯥꯛꯂꯒꯅꯤ ꯍꯥꯏꯕ ꯇꯥꯕꯗ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯣꯛꯈꯤ ꯑꯗꯨꯒ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯑꯔꯥꯟꯕꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯃꯦꯁꯥꯂꯥꯕꯨ ꯂꯃꯟ ꯈꯨꯝꯕ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯃꯁꯨꯡ ꯃꯆꯟꯅꯨꯄꯤ ꯐꯪꯅꯕ ꯍꯣꯠꯅꯕꯈꯛ ꯃꯍꯥꯛꯅ ꯈꯜꯂꯤ ꯁꯔꯀꯥꯁꯇ ꯃꯍꯥꯛꯅ ꯃꯦꯁꯥꯂꯥꯕꯨ ꯁꯤꯡꯅꯒꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯥꯌꯣꯛꯇ ꯁꯦꯛ ꯏꯜꯗ꯭ꯔꯤꯝꯒꯤ ꯁꯒꯣꯜ ꯊꯧꯒꯅꯤ ꯃꯥꯂꯨꯛꯅ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯤꯃꯣꯅꯥꯏꯠꯁꯅ ꯃꯆꯥꯅꯨꯄꯤ ꯏꯁꯇꯔꯗ ꯑꯣꯟꯁꯤꯜꯂꯛꯂꯝꯃꯤ ꯅꯤꯡꯊꯧ ꯑꯗꯣ ꯄꯣꯛꯂꯦ ꯃꯍꯥꯛꯅ ꯍꯔꯥꯎꯅ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛ ꯃꯍꯥꯛ ꯆꯍꯤ 18 ꯔꯣꯝ ꯁꯣꯏꯗꯅ ꯁꯨꯔꯝꯂꯒꯅꯤ ꯔꯣꯃꯥꯟ ꯂꯩꯕꯥꯛ ꯑꯁꯦ ꯁꯣꯏꯗꯅ
ꯇꯨꯔꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ ꯑꯩꯅ ꯉꯛꯂꯤꯕꯗꯤ꯫ ꯑꯗꯨꯕꯨ ꯏꯁꯇꯔꯗꯤ ꯕꯦꯟ ꯍꯨꯔꯒꯤ ꯅꯠꯇꯅ ꯅꯤꯡꯊꯧ ꯑꯃ ꯄꯣꯛꯂꯦ ꯅꯠꯇ꯭ꯔꯒ ꯔꯣꯃꯥꯟ ꯂꯩꯕꯥꯛ ꯇꯨꯒꯗꯧꯔꯦ ꯍꯥꯏꯕꯁꯤꯗ ꯊꯣꯏꯗꯣꯛꯅ ꯈꯜꯂꯨꯗꯦ꯫ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯧꯔꯛꯎ ꯕꯥꯕꯥ, ꯃꯍꯥꯛꯅ ꯍꯥꯏꯖꯔꯛꯏ꯫ ꯃꯍꯥꯛꯄꯨ ꯁꯒꯣꯜ ꯒꯥꯔꯤ ꯂꯝꯖꯦꯟ ꯌꯥꯎꯕ ꯊꯤꯡꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯃꯗꯣ ꯏꯖꯔꯦꯜ ꯃꯆꯥ ꯑꯃꯒꯤ ꯃꯐꯝ ꯅꯠꯇꯦ꯫ ꯏꯁꯇꯔ, ꯅꯍꯥꯛꯅ ꯅꯍꯥ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯅꯥꯡꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯁꯤꯃꯣꯅꯥꯏꯠꯁꯅ ꯇꯞꯅ ꯍꯪꯂꯝꯃꯤ꯫ ꯑꯩꯅ ꯏꯆꯥꯅꯨꯄꯤꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯁꯦꯜ ꯄꯨꯝꯕ ꯃꯉꯣꯟꯗ ꯄꯤꯕ ꯑꯣꯏꯊꯣꯛꯀꯗ꯭ꯔꯥ? ꯕꯥꯕꯥ, ꯋꯥꯒꯅꯨ꯫ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯦ ꯖꯨꯗꯥ ꯕꯦꯟ ꯍꯨꯔꯒ ꯂꯣꯏꯅꯅ ꯂꯩꯖꯔꯕꯁꯨ ꯃꯇꯝ ꯆꯨꯞꯄꯗ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯒꯅꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯈꯔꯗꯪ ꯄꯣꯊꯥꯔꯁꯤ꯫ ꯁꯤꯃꯣꯅꯥꯏꯠꯁ ꯑꯃꯁꯨꯡ ꯏꯁꯇꯔꯅ ꯇꯨꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯦꯁꯥꯂꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯁꯔꯀꯁ ꯑꯗꯨꯒꯤꯗꯃꯛꯇ ꯌꯨ ꯊꯛꯇꯨꯅ ꯑꯃꯁꯨꯡ ꯌꯨꯋꯥꯔ ꯁꯥꯟꯅꯗꯨꯅ ꯂꯦꯜꯂꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯃꯦꯁꯥꯂꯥꯒꯤ ꯂꯣꯏꯅꯕ ꯗ꯭ꯔꯨꯁꯁꯅ ꯃꯍꯥꯛꯀꯤ ꯃꯥꯏꯗ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯀ꯭ꯋꯤꯟꯇꯁ ꯑꯥꯔꯤꯌꯁꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯣ ꯅꯍꯥꯛ ꯀꯔꯤꯒꯨꯝꯕ ꯎꯈ꯭ꯔꯕꯔꯥ? ꯑꯥꯔꯤꯌꯁ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩ ꯍꯥꯏꯕꯁꯦ ꯑꯩꯍꯥꯛ ꯈꯪꯗꯦ꯫ ꯂꯩ, ꯃꯍꯥꯛ ꯉꯁꯤ ꯑꯌꯨꯛ ꯃꯐꯝ ꯑꯁꯤꯗ ꯊꯨꯡꯂꯔꯦ꯫ ꯑꯗꯨꯒ ꯃꯍꯥꯛ ꯅꯪ ꯌꯥꯝꯅꯁꯨ ꯃꯥꯜꯂꯤ ꯃꯦꯁꯥꯂꯥ꯫ ꯃꯦꯁꯥꯂꯥ ꯃꯥꯟꯕ? ꯑꯉꯛꯄꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯑꯃꯅ ꯍꯥꯏꯔꯛꯏ, ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯃꯦꯁꯥꯂꯥꯗꯤ ꯔꯣꯃꯥꯟꯅꯤ, ꯑꯗꯨꯒ ꯑꯥꯔꯤꯌꯁꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗꯤ ꯖꯤꯌꯨ ꯃꯥꯟꯕ ꯐꯤꯖꯣꯜ ꯁꯦꯠꯂꯤ꯫ ꯃꯍꯥꯛ ꯔꯣꯃꯥꯟ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯖꯤꯌꯨ ꯑꯣꯏꯒꯦꯔꯥ, ꯗ꯭ꯔꯨꯁꯁꯅ ꯍꯥꯏꯔꯝꯃꯤ, ꯑꯥꯔꯤꯌꯁꯀꯤ ꯃꯆꯥꯅꯨꯄꯥ ꯑꯁꯦ ꯃꯁꯛ ꯃꯇꯧ ꯐꯖꯩ, ꯊꯧꯅꯥ ꯐꯩ ꯑꯃꯁꯨꯡ ꯍꯩꯁꯤꯡꯉꯤ꯫ ꯃꯍꯥꯛ ꯂꯣꯜ ꯌꯥꯝꯅ ꯈꯪꯕꯇ ꯅꯠꯇꯅ ꯁꯒꯣꯜ ꯊꯧꯕꯗ ꯍꯩꯁꯤꯡꯕꯒꯤꯁꯨ ꯐꯥꯎꯏ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯀꯤ ꯍꯧꯔꯛꯐꯝ ꯑꯁꯦ ꯑꯉꯛꯄ ꯑꯃ ꯑꯣꯏꯔꯤ꯫ ꯈꯪꯍꯧꯗꯅ ꯃꯦꯁꯥꯂꯥꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞꯀꯤ ꯋꯥ ꯊꯠꯂꯛꯏ, ꯉꯁꯤ ꯑꯩꯒꯤ ꯁꯒꯣꯜ ꯐꯥꯈꯤꯕ ꯅꯨꯄꯥ ꯑꯗꯣ ꯌꯦꯡꯕꯗ ꯔꯣꯃꯥꯟ ꯃꯥꯜꯂꯤ, ꯑꯗꯨꯕꯨ ꯖꯤꯌꯨ ꯃꯥꯟꯕ ꯐꯤꯖꯣꯜ ꯁꯦꯠꯂꯤ꯫ ꯑꯗꯨꯒ ꯀꯝꯗꯧꯅ ꯒꯥꯔꯤ ꯐꯥꯒꯗꯒꯦ ꯑꯃꯁꯨꯡ ꯁꯒꯣꯜ ꯇꯥꯟꯊꯣꯛꯀꯗꯒꯦ ꯍꯥꯏꯕꯁꯨ ꯈꯪꯏ꯫ ꯑꯅꯤ ꯑꯁꯦ ꯃꯁꯥ ꯑꯃꯠꯇ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯅꯍꯥꯛ ꯀꯔꯤ ꯈꯪꯏ ꯗ꯭ꯔꯨꯁꯁ? ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯑꯉꯛꯄ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ? ꯏꯁꯤꯡ ꯗꯥꯀꯨꯁꯤꯡ ꯑꯗꯨꯒ ꯂꯥꯟꯊꯦꯡꯅꯕ ꯃꯇꯝꯗ ꯍꯤꯡꯍꯧꯔꯤꯕꯁꯦ ꯐꯝꯅꯥꯏꯕ ꯑꯗꯨꯒ ꯃꯤꯅꯥꯏ ꯍꯤꯔꯣꯏꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯥꯃꯆꯥ ꯑꯗꯨꯈꯛꯇꯒꯅꯤ꯫ ꯂꯥꯟꯐꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯎꯄꯥꯛ ꯑꯃꯗ ꯌꯥꯟꯗꯨꯅ ꯏꯁꯤꯡ ꯃꯊꯛꯇ ꯂꯩꯔꯝꯕ ꯔꯣꯃꯥꯟꯒꯤ ꯖꯍꯥꯖ ꯑꯃꯅ ꯊꯦꯡꯅꯔꯛꯈꯤꯕꯅꯤ꯫ ꯃꯈꯣꯏꯕꯨ ꯀꯟꯕꯤꯔꯛꯈꯤꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯎꯄꯥꯛ ꯑꯗꯨꯗ ꯐꯝꯅꯥꯏꯕ ꯑꯗꯨꯒ ꯂꯩꯃꯤꯟꯅꯔꯝꯈꯤꯕ ꯃꯤꯑꯣꯏ ꯑꯗꯣ ꯍꯤ ꯍꯣꯟꯕ ꯑꯃꯅꯤ, ꯑꯗꯨꯒ ꯃꯤꯅꯥꯏ ꯍꯤꯔꯣꯏ ꯑꯃꯁꯨꯅꯤ꯫ ꯖꯤꯌꯨ ꯑꯃ, ꯃꯤꯅꯥꯏ ꯍꯤꯔꯣꯏ꯫ ꯃꯤꯀꯨꯞ ꯑꯃꯗꯤ ꯃꯦꯁꯥꯂꯥ ꯅꯨꯡꯁꯥ ꯁꯣꯔ ꯍꯣꯟꯕ ꯂꯦꯞꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯍꯣꯡꯗꯣꯛꯍꯟꯈꯤꯔꯝꯃꯤ, ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅ ꯃꯌꯥꯝ ꯂꯥꯡꯕ ꯑꯗꯨꯗ ꯌꯥꯎꯈꯤꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯁꯦꯛ ꯏꯜꯗ꯭ꯔꯤꯝꯒꯤ ꯌꯨꯝꯗ ꯕꯦꯟ ꯍꯨꯔ ꯆꯪꯂꯛꯂꯝꯃꯤ꯫ ꯅꯍꯥ ꯑꯁꯦ ꯉꯁꯤ ꯑꯩꯍꯥꯛꯀꯤ ꯊꯋꯥꯏ ꯀꯟꯕꯤꯔꯛꯄ ꯑꯗꯨꯅꯤ, ꯕꯥꯜꯊꯥꯁꯔꯅ ꯍꯥꯏꯔꯛꯏ꯫ ꯂꯣꯏꯅꯅ ꯏꯐꯨꯠꯇꯉꯁꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯋꯥꯔꯤ ꯂꯤꯔꯝꯃꯤ ꯑꯗꯨꯒ ꯕꯦꯟ ꯍꯨꯔꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯂꯣꯏꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯑꯍꯜ ꯑꯅꯤ ꯑꯗꯨꯅ ꯆꯍꯤ 18ꯂꯣꯝꯒꯤ ꯃꯃꯥꯡꯒꯤ ꯅꯣꯡꯄꯣꯛꯂꯣꯝꯒꯤ ꯅꯤꯡꯊꯧꯔꯦꯜ ꯑꯅꯤꯒ ꯂꯣꯏꯅꯅ ꯏꯖꯤꯞ ꯃꯆꯥ ꯑꯗꯨꯅ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯊꯥꯡꯇꯨꯞ ꯍꯩꯀꯣꯜ ꯑꯗꯨꯗ ꯂꯥꯛꯄꯗ ꯊꯦꯡꯅꯈꯤꯕꯁꯤꯡꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯂꯤꯈꯤ꯫ ꯖꯤꯌꯨꯁꯤꯡꯒꯤ ꯅꯤꯡꯊꯧ ꯑꯗꯣ ꯀꯔꯤ ꯑꯣꯏꯔꯝꯕꯒꯦ ꯍꯥꯏꯕꯗꯨꯗꯤ ꯅꯈꯣꯏꯅ ꯈꯪꯕ ꯉꯝꯈꯤꯕꯔꯥ? ꯕꯦꯟ ꯍꯨꯔꯅ ꯍꯪꯂꯝꯃꯤ꯫ ꯍꯦꯛ ꯄꯣꯛꯈꯤꯕꯗꯒꯤ ꯑꯉꯥꯡ ꯑꯗꯨꯕꯨ ꯐꯪꯅꯅꯕ ꯑꯩꯅ ꯍꯣꯠꯅꯈꯤ, ꯏꯖꯤꯞ ꯃꯆꯥ ꯑꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯃꯍꯥꯛ ꯍꯦꯔꯣꯗꯅ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯖꯔꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛ ꯍꯤꯡꯂꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯊꯥꯖꯩ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯊꯕꯛ ꯇꯧꯅꯕ ꯑꯃꯁꯨꯡ ꯔꯣꯃꯥꯟꯁꯤꯡꯗꯒꯤ ꯍꯦꯟꯅ ꯐꯕ ꯂꯩꯕꯥꯛ ꯑꯃ ꯂꯤꯡꯅꯅꯕ ꯆꯍꯤ ꯃꯇꯥꯡ ꯆꯥꯔꯝꯂꯒꯅꯤ꯫ ꯅꯨꯡꯊꯤꯜ ꯑꯗꯨꯗꯤ ꯕꯥꯜꯊꯥꯁꯔ ꯑꯃꯁꯨꯡ ꯁꯦꯛ ꯏꯜꯗ꯭ꯔꯤꯝꯒꯤ ꯊꯥꯖꯕ ꯑꯗꯣ ꯇꯥꯔꯒ ꯔꯣꯃꯥꯟꯁꯤꯡ ꯇꯥꯟꯊꯣꯛꯂꯒ ꯑꯅꯧꯕ ꯂꯩꯕꯥꯛ ꯑꯃ ꯂꯤꯡꯈꯠꯄꯗ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕꯒꯤ ꯍꯦꯟꯅ ꯑꯄꯥꯝꯕ ꯑꯃ ꯕꯦꯟ ꯍꯨꯔꯗ ꯄꯣꯛꯈꯤ꯫ ꯃꯃꯩꯊꯪꯗ ꯃꯍꯥꯛꯅ ꯂꯥꯛꯄꯒꯤ ꯑꯁꯦꯡꯕ ꯃꯔꯝ ꯑꯗꯣ ꯁꯦꯛꯇ ꯈꯪꯍꯜꯂꯝꯃꯤ꯫ ꯁꯦꯛ ꯏꯜꯗ꯭ꯔꯤꯝ, ꯃꯍꯥꯛꯅ ꯍꯧꯔꯛꯏ, ꯅꯍꯥꯛ ꯑꯩꯕꯨ ꯔꯣꯃꯥꯟꯒꯤ ꯃꯤꯡ ꯑꯥꯔꯤꯌꯁ ꯍꯥꯏꯅ ꯈꯪꯂꯕꯁꯨ ꯇꯁꯦꯡꯕꯗꯤ ꯑꯩ ꯌꯨꯗꯥ ꯀꯥꯡꯂꯨꯞꯀꯤ ꯏꯖꯔꯦꯜ ꯃꯆꯥ ꯑꯃꯅꯤ꯫ ꯅꯍꯥꯛꯀꯨꯝꯅ ꯑꯩꯁꯨ ꯔꯣꯝꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯅꯕ ꯍꯣꯠꯅꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯔꯝꯗꯤ ꯑꯩꯒꯤ ꯊꯃꯣꯏꯒ ꯍꯦꯟꯅ ꯅꯛꯁꯤꯟꯅꯩ꯫
ꯑꯩꯍꯥꯛꯀꯤ ꯂꯃꯟ ꯈꯨꯝꯕꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯅꯪꯒꯤ ꯄꯥꯝꯕꯩ ꯑꯣꯏꯅ ꯁꯛꯇꯤ ꯂꯩ, ꯑꯗꯨꯒ ꯅꯪꯉꯣꯟꯗ ꯄꯥꯡꯅꯕ ꯑꯩꯒꯤꯅ ꯁꯒꯣꯜꯒꯤ ꯂꯝꯖꯦꯟꯗ ꯐꯪꯂꯛꯄ ꯁꯦꯜ ꯑꯃꯁꯨꯡ ꯃꯤꯡꯆꯠ ꯂꯩ꯫ ꯀꯝꯗꯧꯅ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯅꯤ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ, ꯁꯦꯈꯅ ꯂꯥꯡꯇꯛꯅꯅ ꯍꯥꯏ꯫ ꯁꯥꯔꯀꯁꯇ ꯅꯍꯥꯛꯀꯤ ꯁꯒꯣꯜꯒꯤ ꯒꯥꯔꯤ ꯊꯧꯕꯤꯅꯅꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯊꯤꯔꯤ ꯍꯥꯏꯅ ꯉꯁꯤ ꯅꯨꯡꯊꯤꯜ ꯅꯍꯥꯛꯅ ꯂꯥꯎꯊꯣꯛꯈꯤ꯫ ꯑꯩꯍꯥꯛ ꯁꯒꯣꯜ ꯊꯧꯕ ꯅꯤꯡꯊꯤꯅ ꯍꯩ, ꯑꯗꯨꯒ ꯑꯩꯅ ꯎꯈꯤꯕ ꯁꯒꯣꯜꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯑꯩꯅ ꯃꯈꯣꯏꯕꯨ ꯊꯧꯕ ꯅꯍꯥꯛꯅ ꯌꯥꯕꯤꯒꯗ꯭ꯔꯥ? ꯁꯦꯈꯅ ꯕꯜꯊꯥꯁꯔꯗ ꯌꯦꯡꯂꯝꯃꯤ꯫ ꯕꯜꯊꯥꯁꯔꯅ ꯌꯥꯅꯤꯡꯕꯒꯤ ꯉꯛ ꯅꯣꯝꯂꯝꯃꯤ꯫ ꯑꯩꯒꯤ ꯄꯥꯡꯒꯜ ꯀꯜꯂꯕ ꯁꯒꯣꯜꯁꯤꯡ ꯑꯁꯤꯒꯤ ꯊꯥꯖꯕ ꯅꯍꯥꯛꯅ ꯄꯤꯕ ꯉꯝꯂꯕꯗꯤ ꯂꯝꯖꯦꯜ ꯑꯗꯨꯗ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯊꯧꯕ ꯌꯥꯒꯅꯤ, ꯁꯦꯈꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯌꯦꯡꯗꯒꯤ ꯑꯧꯔꯥꯏꯕ ꯍꯧꯔꯣ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ 5ꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫